Saparmainada sangsiluba sengmaidagi maitai ama pulisna kanba ngamhoure. Masagi sahi humpurom suraba sengmai makhl lekaidagi ahal ama Kuki singna namna khundaba saparmainada sangsilubada Kuki singna faraga thamlambadagi pulisna matam sana kanba ngamhoure. Pulisna kalhauraba miyoi adugi maming yumjau angong kawi mahak laikhidraba tangangjau angonggi masanupani hairi mahakna saparmaina lomda sangsiluriba dugi maramde hidak laibani haina phongdoi masigi sumathakta mahakna sangsillakkliba mafam adu sangba yadaba Kukigi mafamni haiba khangdabara haina Kuki singna namlaga thadorakpa video footage amada palle adumakpu mahak asi ana thokhandana pulisa sinarakhi hairi opposition gi yaningdaba kholaw marakta CM lokthopagi bill puthokre. Union Home Minister Amit Shah na ngasi Lok Sabha da yamna maru oiba bill ahum puthokre. Opposition gi yaningdaba kholaw marakta bill ama oina Prime Minister Minister atay Minister sing jail da tha ama bulairaga de mathanda pham lokthopagi bill ama suitable tawkre. Parliament thamkiba bill ahum makatana yengsinaba Joint Parliamentary Committee amada Speaker na thadakre. Lok Sabha da pukhalakhiba the Constitution Amendment Bill 2015 gi matungina tamthiba crime da chenaba makok thongba executive sing mafam lokthokpagi wafam yaure. Amendment Bill asigi matungina Prime Minister Chief Minister natraga Minister ama crime amada chenabagi damak faraga thangnana numit 30 ni jail leirabade pham thadokadabani hairi. Opposition gi MP singna bill asibu akanba mongda yaningdaba phongdokladuna haike madude BJP na lengak paidaba state singe se minister amasong minister sing mafam lokthokpa yanabagi pandamda amendment bin asi house ta pukhalakpani. Congress ki MP Priyanka Gandhi Vadran haike BJP ga saminariba NDA gi mapang nataba atopa party na lengak paiba state amagi chief minister gi mathakta kanagumba miyoi amana corruption gi charge ta wakalakpa haiba se thoidongna aruba nate matau asumna chief minister amabu aranba wafam da yumpham oiraga numit 30 ni fajinduna thamlaga mafam lokthokpa yanaba NDA na akhanana bill asi puthokpani adumakpu Congress ke lusingba Sasi Tharunade bill adu sawgatladuna haike maral gi matung ina numit 30 ni jail da lairaba miyoi amana makhatana minister oibagi right leitre Maramaduna Amendment Bill ase leibak miyamgi aiphanabagidamakta pukhalakpani haina lofam thoi amaromda Union Education Minister Dharmendra Pradhana The Indian Institute of Management Amendment Bill 2015 pukhalake Jammu and Kashmir Organization Amendment Bill 2015 pukhalake The Constitution Amendment Bill 2015 pukhalakpada opposition member sing na akanba moongda yaningdaba phongdokpagaloina na Union Home Minister Amit Shah tamna che langsinduna protest tawke Amendment Bill asigi matung ina Prime Minister na karigumba numit 30 ni jail da leiba tarabade President na mafam lokthokpa ngamgani mataw asum na karigumba se minister amana crime da chenabagi damak numit 30 ni jail da leirabade governor na mafam lokthokpa ngami Union Territory Singi oina Social Minister na numit 30 ni jail da leirabade Lieutenant Governor na mafam lokthokpa ngambagi wafam Amendment Bill asida yaure Bill asigi matangda opposition gi maikaidagi sarangnaba thokalakpa maramna house ki mifam nungthil pung ahum phawba yaithoke UNC ga August 16 ta wari sanaragani Myanmar galona bangang khwaida sambal khaba amasung free movement regime lokthokpagi mayokta khongjang sangsinna lakhiba United Naga Council UNC ga India government ka August 16 ta wari sanaragani wari sananaba cherol UNC da tharakhre hairi BJP na Congress ta sirakkhiba maral choironi kaisa megasandra BJP na Congress ta sirakkhiba maral choironi haina Manipur Pradesh Congress Committee ke President kaisa megasandra na phongdokre India ge Prime Minister oiramba Rajiv Gandhi gi Marfu mathoi suba mapok kumonga mari leinana pangthokpa sadavavana divas ke thauramda mahakna wafam asi phongdokhibani Kanglu mase nungsi chana na hingminabaga loinana leiba ke apunba saktam ngakna bagi pandamda pangthokpa thauram aduga mari leinana bike rally ama lamthabada mahakna BJP bu popular government semba ngamdraga onataina na Congress ta maral thangjinduna leire haina phongdokhe Bike rally adu ngasi ayuk pung 8 tabadagi Imphal da leiba Congress Bhavan dagi lamtharaga North AOC Thangmaiban Hata Tilipati Khurai Lamlong Bazar Hengang Tong Hengang Makha Lekai Asan Bingai Mongjam Makhl Koirengai Khongampat
ꯐꯩꯗꯤꯡꯒꯥ ꯈꯨꯔꯈꯨꯜ ꯐꯨꯝꯂꯧ ꯃꯌꯥꯡꯂꯥꯡꯖꯤꯡ ꯂꯝꯁꯥꯡ ꯕꯖꯥꯔ ꯇꯥꯎꯊꯣꯡ ꯏꯔꯣꯏꯁꯦꯝꯕ ꯂꯥꯎꯔꯦꯝꯊꯣꯡ ꯑꯃꯗꯤ ꯎꯔꯤꯄꯣꯛ ꯐ꯭ꯂꯥꯏ ꯑꯣꯚꯔ ꯇꯥꯔꯒ ꯕꯤꯇꯤ ꯔꯣꯗꯇ ꯂꯩꯕ ꯀꯣꯡꯒ꯭ꯔꯦꯁ ꯚꯕꯟꯗ ꯑꯃꯨꯛ ꯍꯜꯂꯛꯈꯤ KCP ꯀꯥꯡꯂꯨꯞꯀꯤ ꯑꯣꯏꯕ ꯋꯥꯐꯝ ꯄꯨꯁꯤꯜꯂꯛꯄ ꯂꯥꯏꯕꯛ ꯊꯤꯕꯅꯤ ZRAꯒꯨꯝꯕ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯠ ꯒ꯭ꯔꯨꯞ ꯑꯃꯒ ꯈꯨꯠꯁꯝꯅꯗꯨꯅ ꯀ꯭ꯋꯥ ꯃꯅꯥꯒꯤ ꯀꯔꯕꯥꯔ ꯇꯧꯔꯤꯕ ꯃꯣꯍꯝꯃꯗ ꯈꯥꯂꯤꯗ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤ ꯀ꯭ꯋꯥꯛꯇꯥꯒꯤ ꯖꯃꯤꯌꯥꯇꯨꯜ ꯎꯂꯦꯃꯥꯅꯤ ꯍꯥꯏꯖꯕ ꯃꯤꯑꯣꯏ ꯈꯔꯅ ꯀꯟꯈꯠꯅꯕ ꯍꯣꯠꯅꯕꯒ ꯂꯣꯏꯅꯅ ꯀꯥꯡꯂꯨꯞꯀꯤ ꯑꯣꯏꯕ ꯋꯥꯐꯝ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯄꯨꯁꯤꯜꯂꯛꯄ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯍꯥꯏꯅ ꯀꯪꯂꯩꯄꯥꯛ ꯀꯝꯃ꯭ꯌꯨꯅꯤꯁꯠ ꯄꯥꯔꯇꯤꯅ ꯐꯣꯡꯗꯣꯔꯛꯂꯤ ꯂꯨꯞ ꯑꯁꯤꯒꯤ ꯏꯟꯐꯣꯔꯃꯦꯁꯟ ꯑꯦꯟड ꯄꯕ꯭ꯂꯤꯛ ꯔꯤꯂꯦꯁꯟ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯁꯦꯀ꯭ꯔꯦꯇꯔꯤ M ꯄꯨꯟꯁꯤꯕ ꯃꯩꯇꯩꯅ ꯈꯨꯌꯦꯛ ꯄꯤꯗꯨꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏ ꯃꯣꯍꯝꯃꯗ ꯈꯥꯂꯤꯗ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤꯒꯤ ꯃꯇꯥꯡꯗ KCPꯅ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯑꯆꯨꯝꯕ ꯉꯥꯛꯇꯅꯤ ꯃꯁꯥꯅ ꯃꯁꯥꯕꯨ ꯀ꯭ꯋꯥꯛꯇꯥꯒꯤ ꯖꯃꯤꯌꯥꯇꯨꯜ ꯎꯂꯦꯃꯥꯅꯤ ꯍꯥꯏꯖꯕꯁꯤꯡꯅ ꯃꯣꯍꯝꯃꯗ ꯈꯥꯂꯤꯗ ꯀꯟꯈꯠꯅꯕ ꯍꯣꯠꯅꯔꯛꯂꯤꯕ ꯑꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯃꯣꯍꯝꯃꯗ ꯈꯥꯂꯤꯗꯅ ZRAꯒ ꯈꯨꯠꯁꯝꯅꯔꯒ ꯀ꯭ꯋꯥ ꯃꯅꯥ ꯄꯨꯁꯤꯜꯂꯛꯇꯨꯅ ꯇꯝꯄꯥꯛꯇ ꯌꯣꯜꯂꯦ ꯍꯥꯏꯕꯁꯤ ꯆꯨꯝꯂꯕ ꯋꯥꯐꯝꯅꯤ ꯍꯥꯏꯔꯤ